ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯝ ꯀꯥꯈꯠꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯗꯕ ꯆꯥꯡꯌꯦꯡ ꯃꯈꯜ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯝ ꯀꯥꯈꯠꯄ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯥꯎꯈꯠꯄ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄ ꯑꯩꯈꯣꯏ ꯄꯥꯝꯃꯤ, ꯑꯩꯈꯣꯏ ꯀꯔꯕꯥꯔ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯥꯎꯈꯠꯂꯛꯄ ꯑꯩꯈꯣꯏ ꯄꯥꯝꯃꯤ꯫ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯐꯝ ꯀꯥꯈꯠꯄ ꯄꯥꯝꯕꯗ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯂꯩꯇꯦ꯫ ꯃꯅꯥ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯑꯥꯁꯥ ꯇꯧꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯍꯥꯛ ꯇꯧꯕ ꯋꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯐꯝ ꯑꯃ ꯍꯥꯞꯀꯠꯄꯤꯅꯕ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯃꯇꯝꯗ, ꯃꯔꯨ ꯑꯣꯏꯅ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯍꯦꯟꯅ ꯆꯥꯎꯅ ꯁꯤꯖꯤꯟꯅꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ, ꯅꯍꯥꯛꯅ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯊꯣꯛꯍꯟꯗꯨꯅ ꯆꯥꯡꯌꯦꯡ ꯁꯨꯛꯇꯧ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯌꯥꯕꯗꯤ ꯄꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯖꯦꯀꯣꯕꯀꯤ ꯑꯃꯗ ꯍꯥꯏ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯅ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯍꯔꯥꯎꯒꯗꯕꯃꯛꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯧ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯅ ꯈꯥꯡ ꯍꯩꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯆꯥꯡꯌꯦꯡ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯆꯥꯡꯌꯦꯡ ꯐꯥꯎꯗꯨꯅ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯦꯟꯅꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥ ꯊꯦꯡꯅꯒꯗꯕ ꯗꯔꯀꯥꯔ ꯂꯩ꯫ ꯗꯦꯕꯤꯗꯅ ꯀꯔꯝꯅ ꯂꯥꯟꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯦ ꯑꯩꯈꯣꯏ ꯁꯥꯟꯅꯈ꯭ꯔꯦ꯫ ꯂꯥꯟꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯉꯥꯛꯄꯤꯕꯒꯤ ꯆꯥꯡꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯖꯒꯦ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯐꯤꯚꯝ ꯈꯔ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯇꯣꯏꯅ ꯑꯣꯏꯔꯁꯨ ꯃꯤꯅ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯄꯥꯝꯗꯕ ꯈꯔ ꯃꯈꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯃꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄꯗ ꯃꯈꯣꯏꯅ ꯈꯪꯗꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯖꯨꯗꯥꯁꯅ ꯖꯤꯁꯨꯗ ꯇꯧꯈꯤꯕꯒꯨꯝ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯃꯥꯡꯅꯕ ꯇꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯉꯥꯛꯄꯤꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯒꯗꯕ ꯑꯁꯤ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯛꯄ ꯃꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯇꯧꯕꯗꯤ ꯃꯈꯣꯏ ꯐꯪꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯪꯒꯗꯕ ꯗꯟꯗꯤꯒꯤꯁꯨ ꯅꯍꯥꯛ ꯋꯥꯔꯨꯅꯨ, ꯅꯪ ꯅꯁꯥꯒꯤ ꯍꯦꯟꯅ ꯈꯜꯂꯨ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯍꯥꯟꯅꯅ ꯁꯣꯛꯍꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯛꯍꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯣꯛꯍꯟꯖꯗꯨꯅ ꯃꯊꯪꯒꯤ ꯆꯍꯤ 10ꯁꯨ ꯂꯦꯟꯕꯤꯒꯅꯨ꯫ ꯑꯗꯨꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯗ ꯀꯥꯟꯅꯕ ꯑꯃ ꯇꯧꯖꯔꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯅꯠꯇꯦ, ꯅꯪꯒꯤꯗꯃꯛ ꯀꯥꯟꯅꯕ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯩꯒꯤ ꯆꯔꯆꯇ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯋꯔꯁꯤꯞ ꯌꯥꯎꯗꯨꯅ ꯃꯃꯥꯡꯒꯤ ꯑꯅꯤꯁꯨꯕ ꯆꯧꯀ꯭ꯔꯤ ꯄꯔꯦꯡ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯄꯥꯁꯇꯔ ꯑꯗꯨꯅ ꯉꯥꯛꯄꯤꯗꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯣꯏ ꯅꯪ ꯂꯩ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩ ꯇꯥꯈꯤ꯫ ꯑꯩꯅ ꯁꯥꯎꯈꯤꯕ ꯃꯤ ꯑꯃꯠꯇ ꯑꯩ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯥꯁꯇꯔ ꯑꯗꯨꯅ ꯁꯨꯝ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯅꯤꯈꯛ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ꯫ ꯑꯃꯗꯤ ꯑꯩꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯒꯤ ꯃꯔꯛꯇ ꯂꯩꯅꯕꯅꯤ, ꯃꯗꯨ ꯑꯩꯅ ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯀꯨꯏꯃꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯑꯣꯏꯔꯛꯄꯗꯒꯤ ꯑꯁꯨꯝ ꯂꯩꯈ꯭ꯔꯕ ꯑꯃꯅꯤ꯫ ꯑꯗꯨꯅ
ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯅꯕ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯃꯁꯤ ꯉꯥꯛꯄꯤꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯛꯇꯪ ꯅꯠꯇꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯇꯔꯨꯛꯁꯨ ꯇꯥꯛꯆꯒꯦ꯫ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯗꯨ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯕ ꯎꯖꯔꯒꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯗꯨꯅ ꯈꯨꯗꯝꯅꯤ꯫ ꯏꯄꯥ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯧꯁꯤꯟꯒꯗꯧꯔꯤ ꯑꯗꯨꯒ ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯣꯏꯗꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯎꯍꯟꯕꯤꯌꯨ, ꯃꯗꯨꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯉꯣꯟꯗ ꯁꯥꯎꯕ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯀꯌꯥ ꯂꯩ꯫ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯈꯜꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯗꯤ ꯉꯁꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯉꯥꯡꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔ, ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯛꯄꯤꯗꯕ ꯂꯩ ꯍꯥꯏꯅ ꯈꯟꯗꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯪꯉꯤ ꯂꯩꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕꯒ? ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯂꯩꯔꯝꯕꯗ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒ ꯍꯦꯛꯇ ꯂꯣꯏꯅꯗꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯉꯥꯛꯄꯤꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯗꯦꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯇꯣꯉꯥꯟꯕ ꯑꯩ ꯏꯁꯥꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯐꯪꯖꯕ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯈꯔ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯒꯅꯤ꯫ ꯄꯤꯇꯔꯅ ꯍꯥꯏꯈꯤ, ꯑꯩꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩꯕꯒꯦ? ꯃꯍꯥꯛꯅ ꯍꯥꯏꯈꯤ, 7 ꯂꯛ ꯐꯥꯎꯕꯁꯤꯅꯤ ꯃꯍꯥꯛꯅ ꯃꯁꯤ ꯌꯧꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯈꯨꯝꯈꯤ, ꯅꯠꯇꯦ, 7 100 ꯕꯥꯏꯕꯜꯗ 7 ꯍꯥꯏꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯁꯤꯡꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯦꯛꯄ, ꯋꯥꯔꯧꯕ ꯅꯠꯇ꯭ꯔꯒ ꯉꯥꯛꯄꯤꯗꯕ ꯊꯝꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯆꯈꯥꯏꯒꯅꯤ꯫ ꯃꯦꯊ꯭ꯌꯨ 5:9 ꯍꯥꯏ, ꯊꯃꯣꯏ ꯁꯦꯡꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁ꯭ꯋꯔ ꯎꯒꯅꯤ꯫ ꯄꯥꯎꯔꯧ 3:18 ꯍꯥꯏ, ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯎ, ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯁꯨꯡ ꯆꯨꯝꯅ ꯊꯝꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯊꯃꯣꯏ ꯁꯦꯡꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ, ꯃꯈꯣꯏꯅ ꯏꯁ꯭ꯋꯔ ꯎꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯊꯥꯖꯕꯗ ꯃꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯈꯪꯕ ꯉꯝꯒꯅꯤ, ꯃꯍꯥꯛꯀ ꯅꯍꯥꯛꯀ ꯃꯔꯤ ꯑꯃ ꯂꯩꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯗ ꯅꯨꯡꯁꯤꯗꯕꯁꯤꯡ ꯑꯗꯨ ꯊꯝꯅꯤꯡꯕꯒꯤꯗꯃꯛ ꯃꯗꯨꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯉꯥꯛꯄꯤꯗꯕ ꯂꯩꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯦꯛꯄ ꯂꯩꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯝꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗꯒꯤ ꯆꯦꯜꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯗ ꯆꯦꯟꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯁꯤ ꯑꯩꯅ ꯐꯠꯇꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯇꯥꯛꯄ ꯂꯣꯏꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯂꯦꯞꯈꯠꯄꯤꯌꯨ ꯍꯥꯏꯕꯗ ꯃꯤ ꯀꯌꯥ ꯐꯝꯍꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯈꯔ ꯂꯩ꯫ ꯅꯪꯒꯤ ꯊꯃꯣꯏ ꯉꯥꯛꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯁ꯭ꯋꯔꯒꯗꯨꯠ ꯑꯃ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯎ, ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯄꯨꯟꯁꯤꯒꯤ ꯏꯐꯨꯠ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯑꯁꯤ
ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯊꯨꯅ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯅꯪꯒꯤ ꯌꯦꯛꯅꯕꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ, ꯉꯥꯛꯄꯤꯌꯨ, ꯃꯗꯨ ꯊꯥꯗꯣꯛꯈꯣ, ꯃꯗꯨ ꯆꯠꯍꯟꯈꯣ, ꯊꯥꯗꯣꯛꯈꯣ, ꯆꯠꯍꯟꯈꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯌꯥꯝꯅ ꯂꯥꯏ, ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯟꯒꯅꯨ, ꯃꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯃꯛꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯇꯣꯛꯎ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯇꯣꯛꯎ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯃꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯪꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯅ ꯍꯦꯟꯅ ꯇꯧꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯍꯥꯛꯅ ꯃꯗꯨ ꯊꯨꯅ ꯂꯧꯊꯣꯛꯂꯤꯈꯩ, ꯂꯩꯍꯟꯗ꯭ꯔꯤꯈꯩ, ꯃꯗꯨ ꯍꯦꯟꯅ ꯂꯥꯏꯒꯅꯤ꯫ ꯅꯍꯥꯛꯅ ꯃꯗꯨ ꯍꯦꯟꯅ ꯃꯔꯥ ꯇꯥꯍꯜꯂꯤꯕ ꯃꯈꯩ, ꯃꯗꯨ ꯂꯧꯊꯣꯛꯄ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯛꯇꯨꯅ ꯂꯩꯕ ꯈꯔ ꯂꯩꯔꯛꯂꯝꯒꯅꯤ, ꯑꯗꯨꯒ ꯃꯤꯗꯨꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯀꯨꯏꯅꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯂꯕꯗꯤ ꯃꯗꯨ ꯊꯦꯡꯅꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕꯅ ꯐꯒꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯏꯁ꯭ꯋꯔꯒꯤ ꯆꯠꯃꯤꯟꯅꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯨꯔꯥꯟꯈꯤꯒꯅꯤ꯫ ꯃꯁꯤꯅ ꯅꯍꯥꯛ ꯁ꯭ꯋꯔꯒ ꯆꯠꯂꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯑꯃ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯃꯐꯝꯗ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯤ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯃꯐꯝꯗ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩ꯫ ꯊꯥꯒꯠ ꯏꯁꯩ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ 15ꯗ ꯍꯥꯏ, ꯑꯩꯅ ꯅꯍꯥꯛꯀ ꯃꯥꯟꯅꯅ ꯌꯥꯍꯧꯔꯛꯄꯗ ꯑꯩꯅ ꯄꯦꯟꯖꯒꯅꯤ꯫ ꯅꯍꯥꯛꯅ ꯌꯥꯍꯧꯔꯛꯄꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯁꯤ ꯏꯁ꯭ꯋꯔ, ꯃꯍꯥꯛꯀꯤ ꯑꯐꯕ, ꯃꯍꯥꯛꯀꯤ ꯑꯉꯛꯄ, ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨ ꯍꯥꯟꯅ ꯈꯟꯕ ꯌꯥꯎꯏ꯫ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯕꯤꯕꯒꯦ? ꯃꯗꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯊꯝꯕ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯄꯥꯝꯃꯤ꯫ ꯃꯦꯊ꯭ꯌꯨ 3:12-15 ꯐꯥꯎꯕ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅꯗꯤ ꯈꯪꯅꯔꯦ, ꯑꯗꯨꯕꯨ ꯃꯁꯤ ꯌꯦꯡꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯇꯣꯟꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯀꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯕꯨ ꯀꯣꯛꯄꯤꯕꯒꯨꯝ ꯏꯁ꯭ꯋꯔ ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯑꯣꯡꯗꯤ ꯃꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯚꯨꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯛꯂꯤꯕ, ꯃꯁꯤ ꯇꯥꯕꯗ ꯊꯋꯥꯏꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯁꯦꯡꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ, ꯏꯁ꯭ꯋꯔ, ꯑꯩꯅ ꯑꯇꯣꯞꯄꯕꯨ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯑꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯃꯅ ꯅꯪꯕꯨ ꯂꯥꯟꯅ ꯇꯧꯕꯤꯔꯛꯂꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄꯤꯕ ꯍꯥꯏꯔꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯉꯥꯡꯕꯒꯦ, ꯀꯔꯝꯅ ꯈꯟꯕꯒꯦ, ꯀꯔꯝꯅ ꯃꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯒꯦ, ꯃꯈꯣꯏꯗ ꯅꯍꯥꯛꯅ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕꯒꯦ, ꯃꯈꯣꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗ ꯅꯍꯥꯛ ꯀꯔꯝꯅ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯣꯡꯊꯒꯅꯤ꯫ ꯃꯁꯤꯕꯨ ꯊꯦꯡꯅꯕꯗ ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯩ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯖꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯕꯨ ꯂꯥꯟꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯅꯍꯥꯛꯀꯤ ꯃꯒꯨꯟ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯣꯏ꯫ ꯃꯁꯤ ꯇꯧꯕ ꯍꯩꯒꯗꯕꯅꯤ꯫ ꯃꯦꯊ꯭ꯌꯨ 3:12 ꯍꯥꯏ, ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯕꯨ ꯉꯥꯛꯄꯤꯕ ꯑꯗꯨꯒꯨꯝꯅ ꯄ꯭ꯔꯚꯨ ꯅꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯊꯪꯗ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯊꯦꯝꯕꯗ ꯇꯥꯍꯟꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ, ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯉꯥꯜ ꯂꯣꯝꯕ ꯅꯥꯏꯗꯅ ꯅꯍꯥꯛꯀꯤꯅꯤ꯫ ꯑꯦꯃꯦꯟ꯫ ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯧꯕ ꯑꯔꯥꯟꯕꯁꯤꯡ ꯅꯈꯣꯏꯅ ꯀꯣꯛꯄꯤꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯅꯄꯥꯅꯁꯨ ꯅꯈꯣꯏꯕꯨ ꯀꯣꯛꯄꯤꯒꯅꯤ, ꯅꯪꯕꯨꯁꯨ
ꯃꯤꯁꯤꯡꯒꯤ ꯑꯔꯥꯟꯕꯁꯤꯡ ꯅꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯊꯥꯖꯅ ꯇꯧꯁꯤ, ꯆꯨꯝꯅꯗꯪ ꯄꯥꯒꯨꯝꯁꯤ, ꯅꯍꯥꯟꯋꯥꯏꯗꯒꯤ ꯇꯧꯔꯛꯂꯕ ꯑꯃꯒꯨꯝ ꯆꯨꯝꯅ ꯇꯧꯒꯨꯝꯁꯤ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯑꯔꯥꯟꯕꯁꯤꯡ ꯅꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅꯁꯨ ꯅꯈꯣꯏꯕꯨ ꯀꯣꯛꯄꯤꯔꯣꯏ꯫ ꯃꯁꯤ ꯑꯩ ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯕ ꯀꯥꯟꯗ ꯃꯗꯨꯗꯤ ꯑꯩꯒꯤꯁꯨ ꯇꯁꯦꯡꯅ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯣꯏ꯫ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯇꯝꯂꯦ꯫ ꯅꯍꯥꯛꯅ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞꯁꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡꯗ ꯃꯦꯁꯦꯖ ꯀꯌꯥꯔꯛꯅꯣ ꯅꯪꯅ ꯇꯥꯈꯤꯗꯧꯔꯤꯕ ꯑꯁꯤ? ꯃꯦꯊ꯭ꯌꯨ 24 ꯑꯁꯤ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯈꯨꯗꯝ ꯀꯌꯥ, ꯂꯥꯟꯒꯤ ꯄꯥꯎ, ꯌꯨꯍꯥꯔ ꯍꯥꯕ, ꯆꯥꯛ ꯇꯥꯡꯕ, ꯑꯇꯩ ꯑꯇꯩ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯏꯔꯤ꯫ ꯄꯗ 10ꯗ ꯍꯥꯏ, ꯃꯤ ꯀꯌꯥ ꯑꯃꯗꯤ ꯋꯥꯔꯧꯒꯅꯤ, ꯃꯁꯤ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯄꯤꯊꯣꯛꯅꯒꯅꯤ, ꯊꯥꯖꯅꯔꯣꯏ, ꯈꯨꯗꯤ ꯊꯤꯒꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯋꯥꯔꯧꯔꯒꯗꯤ ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯃꯥꯡꯗ ꯆꯈꯠꯄꯗ ꯊꯤꯡꯏ꯫ ꯃꯁꯤ ꯈꯨꯗꯤ ꯊꯤꯕ ꯑꯃꯅꯤ, ꯂꯥꯡ ꯑꯃꯅꯤ꯫ ꯋꯥꯔꯧꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩ ꯁ꯭ꯀꯦꯟꯗꯂꯣꯟ ꯍꯥꯏꯕꯁꯤꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯥ ꯐꯥꯕꯒꯤ ꯂꯥꯡꯅꯤ, ꯐꯥꯒꯗꯧꯔꯤ ꯑꯗꯨꯕꯨ ꯁꯨꯝꯍꯠꯅꯅꯕꯒꯤꯗꯃꯛ ꯈꯣꯏꯆꯥꯛ ꯍꯥꯞꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯈꯣꯏ ꯑꯁꯤ ꯊꯥꯛꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯈꯣꯏꯗꯨꯅ ꯊꯨꯅꯕꯒꯤꯗꯃꯛ ꯍꯥꯞꯂꯤꯕ ꯈꯣꯏꯆꯥꯛ ꯑꯁꯤꯅ ꯋꯥꯔꯧꯕ ꯑꯁꯤꯅꯤ꯫ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯔꯧꯕ ꯌꯥꯏ, ꯈꯤꯇꯪ ꯋꯥꯔꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯔꯣꯏꯕ ꯃꯇꯝꯗ ꯀꯌꯥꯅ ꯋꯥꯔꯧꯒꯅꯤ? ꯄꯗ 12ꯗ ꯌꯦꯡꯁꯤ, ꯃꯤ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕ ꯍꯟꯊꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅꯅꯤ ꯑꯩꯅ ꯍꯧꯈꯤꯕ ꯆꯍꯤ 1.5ꯃꯨꯛꯁꯤ ꯅꯨꯡꯁꯤꯕꯗ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯁꯥꯎꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯁꯥꯎꯅꯕ ꯌꯥꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯅꯪꯒꯤ ꯅꯆꯤꯜ ꯅꯅꯥꯎ ꯑꯣꯏꯃꯤꯟꯅꯔꯤꯕ ꯑꯃꯗ ꯁꯥꯎꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯜꯂꯤ, ꯃꯈꯣꯏ ꯑꯩꯕꯨ ꯁꯥꯎꯍꯜꯂꯝꯗ꯭ꯔꯕꯁꯨ ꯌꯥꯏꯅ ꯍꯥꯏꯅ꯫ ꯃꯗꯨ ꯆꯨꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯤꯅꯤ, ꯑꯗꯨꯒ ꯑꯃꯅ ꯅꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯤ ꯑꯃꯕꯨ ꯁꯣꯛꯍꯟꯈ꯭ꯔꯕꯒꯦ, ꯑꯗꯨꯒ ꯅꯪꯗꯤ ꯃꯗꯨ ꯇꯧꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯒꯦ? ꯃꯈꯣꯏꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯆꯠꯈꯤ, ꯑꯗꯨꯒ ꯅꯪꯗꯤ? ꯃꯁꯤ ꯌꯥꯝꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯊꯣꯛꯂꯤꯕ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯂꯥꯟꯅꯤ꯫ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯤ ꯀꯌꯥꯅ ꯋꯥꯔꯧꯒꯅꯤ, ꯑꯗꯨꯒ ꯈꯨꯗꯤ ꯊꯤꯍꯟꯗꯨꯅ ꯈ꯭ꯔꯤꯁꯇꯗꯒꯤ ꯊꯥꯞꯇꯣꯛꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯟꯊꯅꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯟꯊꯔꯛꯄ ꯑꯗꯨ ꯁꯩꯇꯥꯟꯅ ꯄꯥꯝꯃꯤ꯫ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯃꯅ ꯑꯃꯒꯤ ꯈꯟꯅꯕ ꯃꯍꯥꯛ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯣꯏꯍꯜꯂꯣꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯔꯛ 13:19-20 ꯌꯦꯡꯁꯤ, ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯁꯥꯎꯔꯒ ꯁꯨꯡꯂꯩ ꯂꯩꯔꯣꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯜꯂꯣꯏ꯫ ꯃꯥꯔꯛ 13:20 ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯤ ꯑꯃꯅ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯅꯍꯥꯛꯇꯨꯅ ꯅꯁꯥ ꯅꯊꯟꯇ ꯄꯥꯠꯇ ꯂꯪꯊꯖꯧ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯕꯗꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯔꯕꯗꯤ, ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯑꯃꯦꯟ꯫ ꯃꯗꯨꯒꯤ
ꯊꯥꯖꯕꯗ ꯆꯠꯄ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯅꯤꯖꯔꯤꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯧ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯒꯅꯤ꯫ ꯋꯥꯎ! ꯍꯜꯂꯦꯂꯨꯌꯥ! ꯊꯥꯖꯕ ꯑꯁꯤ ꯊꯕꯛ ꯇꯧꯏ꯫ ꯃꯤ ꯑꯌꯥꯝꯕꯅ ꯄꯗ 12ꯒ 24ꯒꯁꯤ ꯈꯛꯇꯪ ꯄꯥꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ 25ꯒ 26ꯒ ꯑꯁꯤꯗꯤ ꯊꯧꯁꯥꯗꯦ꯫ ꯅꯈꯣꯏꯅ ꯂꯦꯞꯇꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯕꯗꯤ, ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯃꯍꯥꯛꯄꯨ ꯀꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯅꯁꯨ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯣꯛꯄꯤꯔꯣꯏ꯫ ꯃꯁꯤꯗ ꯂꯩꯔꯦ, ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯀꯣꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯗ ꯐꯝꯂꯒ ꯃꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯈꯟꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯔꯒꯗꯤ ꯅꯍꯥꯛꯀꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯌꯥꯅꯒꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯑꯩ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯉꯣꯟꯗ ꯐꯥꯎꯕꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯀꯔꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯂꯦꯞꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯀꯅꯥꯅꯣ ꯑꯃꯅ ꯅꯪꯕꯨ ꯁꯣꯛꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯄꯨꯟꯗꯨꯅ ꯅꯪꯒꯤ ꯈꯨꯠꯀꯗꯨ ꯃꯉꯣꯟꯗ ꯊꯥꯡꯒꯠꯅꯤꯡꯂꯝꯗꯕ ꯌꯥꯏ꯫ ꯑꯩ ꯈꯪꯏ ꯃꯗꯨ, ꯏꯁ꯭ꯋꯔꯅ ꯈꯪꯏ ꯃꯗꯨ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯖꯒꯦ, ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯈꯔꯁꯤꯗ ꯂꯦꯜꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯐꯥꯎꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯕ ꯇꯝꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯂꯥꯟꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯊꯥꯒꯠ ꯏꯁꯩ 139ꯗ ꯍꯥꯏ, ꯄꯨꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯕꯣꯔ ꯑꯃꯁꯨꯡ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩ꯫ ꯆꯔꯆ ꯀꯌꯥ ꯑꯃꯗꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯂꯩ꯫ ꯋꯥꯔꯁꯤꯞ ꯂꯤꯗꯔ ꯑꯗꯨꯅ ꯄꯥꯁꯇꯔ ꯑꯗꯨꯗ ꯁꯥꯎꯏ, ꯄꯥꯁꯇꯔ ꯑꯗꯨꯅ ꯑꯍꯜꯁꯤꯡꯗ ꯁꯥꯎꯏ, ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯄꯥꯁꯇꯔꯗ ꯁꯥꯎꯏ, ꯑꯗꯨꯒ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯁꯇꯔꯗ ꯁꯥꯎꯏ꯫ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯑꯃꯒꯤ ꯗꯣꯛꯇꯔꯗꯒꯤ ꯐꯠꯇꯕ ꯄꯥꯎ ꯂꯥꯛꯄꯗ ꯄꯥꯁꯇꯔꯗꯨꯁꯨ ꯄꯨꯟꯅ ꯑꯉꯛꯄ ꯑꯃꯒꯤꯗꯃꯛ ꯌꯥꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯒ ꯄꯨꯟꯅ ꯌꯥꯟꯅꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯁꯤ꯫ ꯅꯪꯅ ꯁꯥꯎꯔꯤꯕ, ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯂꯤꯕ, ꯅꯪꯅ ꯁꯤꯊꯔꯤꯕ ꯃꯤ ꯑꯃꯒ ꯌꯥꯟꯅꯗꯨꯅ ꯅꯍꯥꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤꯗꯤ ꯑꯩ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯪ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯃꯅ ꯅꯪꯕꯨ ꯍꯦꯛ ꯋꯥꯔꯧꯍꯟꯕꯒ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯍꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯁꯣꯛꯍꯟꯕꯁꯨ ꯌꯥꯎꯒꯅꯤ, ꯅꯍꯥꯛ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯉꯥꯛꯄꯤꯕ ꯂꯩꯇꯕ ꯃꯇꯝꯗ ꯌꯦꯛꯄꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯔꯥ ꯇꯥꯊꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯀꯥꯏꯕ ꯄꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯉꯥꯛꯄꯤꯗꯕ ꯂꯩꯕ ꯑꯁꯤ ꯊꯤꯗꯣꯛꯄ ꯐꯩ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩ ꯃꯤꯕꯨ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯇꯥꯏ, ꯑꯩꯈꯣꯏ ꯃꯤꯕꯨ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯇꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯕꯨꯁꯨ ꯏꯁ꯭ꯋꯔꯗꯒꯤ ꯉꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩ꯫ ꯉꯥꯛꯄꯤꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯛꯄꯤꯒꯗꯕ ꯇꯥꯟꯖꯥꯗ ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯕ
ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯅꯕꯒꯤ, ꯌꯦꯛꯅꯕꯒꯤ, ꯈꯠꯅꯕꯒꯤ ꯇꯥꯟꯖꯥ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯌꯥꯏ꯫ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤ ꯅꯍꯥꯛꯀꯤ ꯇꯥꯟꯖꯥꯅꯤ, ꯃꯁꯤꯕꯨ ꯁꯣꯏꯍꯟꯕꯤꯒꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite